ngasi phongkiba tongan ba pause sing amadi social media da phonglakpa maruoiba paw khara update puduna lakjari ahanbada Churachandpur da sakhangdaba singna ambush tawrakiba thodok adugi matangda UKNA na chirol ama thoktuna miyamda asumna warning tawrakli ngasi tang kuntra Virgin Area Sisipur district ki thodoki matangda UKNA na khanghanjaningbadi Thenkothang Thapi maga loinariba sing asi UKNA na cherak capital punishment pibani mamangda laikhidraba Tamin Hunter gi mathakta minungsi yaudana mina yengraba mayok naringaida hatuk pikiba aduga center da pro L Satkohau busu hatkiba aduna natana kuki naha kuntra rom hena hatki masagi asoiba semdoaga wakhal manana lan asi sangsinnaba CSO singna hainaraba matung CSO singi wabu thawoi usitaba mawongda UKNA gi angang sing mayumda suti hankiba singdasu phajadaba mawongda otnaiba tawki mana hingiba mong asi yengubada kuki inkhalakriba nupi nupa singbu lana lamjingnaba uba oina phangki maram aduna mahak asi ahakpa cherak pikibani thodok asigi matangda kanagumba yaningdaba phongdorakpa tarabadi ahakpa cherak pigani aduga ngasidagi hauraga government ki sipai singa manaraga mi phahanba khotpa thengnarabadi CID oiramlabadi ahakpa cherak pigani haina kukida warning tawrakli makha tarakpada pauchedagi lokhutchaba maruoiba paw amuk sandona pijari Churachandpur gi Mongjangda UKNA gi ambushda KNA gi commander in chief amadi nupi ama yauna miyoi mari hatkre laikhidraba singi mayokta leptuna khongjang changsilakpa amata yaroi haina kukida warning tokre Churachandpur police station dagi khang nonsukta kilometer 8 rom chatlaga leiba Mongjang khul mayada kuki militant United Kuki National Army gi kedar singna chathakiba ambushda Hyundai Creta amada tongduna lakpa Kuki Militant Group Kuki National Army KNA gi Commander in Chief Thapi amadi mahaka lakminaba chahi humpu rom suraba nupi ama yauna miyoi ani nongoina panbadagi laikhidre haina thajaba yaba phamphumdagi phangba pawna phongdokli police dagi phangba paw amana amuk hai thodok asi ngarang numit yungba matung pung anirom tarakpada Churachandpur police station dagi khan nongchup lomda kilometer 8 rom chatlaga leiba Mongjang Kuki khulda masak khangdaba khulai paiba militant singna mafam aduda Hyundai Creta amada tongduna lakpa miyoi maribu khamloba matung yamna nakpa range dagi khulai paiba militant sing aduna atat akham leitana minute 10 rom nongoi kapsinki thodok aduda car aduda tongduna lakpa sahi humpurom surabi nupi ama yauna miyoi mari adu khudakda sikibane thodok asigi paw phangbaga Churachandpur police ki team ama mafam aduda changsinduna yengbada car manungda siramliba miyoi sing adu khulai paiba kuki militant singna yamna nakna anakpa range dagi nomoi kapsinduna hatkibagi khudam changdam sing phangi hari thodok aduda laikhidraba miyoi mari adugi hakjang police na Churachandpur district headquarter da leiba district hospital gi mokta masak maming khangdoknabagi damak thamkhre loinana police na thodok thokpamda ahanbagi oina investigation chathaba matamda yamna sophisticated oiba nongmai singi kapthokraba tokning tarani thoi rom phangba ngamki hairi amaromda thodok aduga mari leinana Kuki militant group ama oiriba United Kuki National Army UKNA na thadokpa chirol amagi matung inna thodok adu makhoina chathakibani thodok adu atamnana Kuki militant group Kuki National Army KNA gi commander in chief oiriba Thapi tongduna lakiba car adu khamlaba matung laikhidraba Thapi gi mathakta Thapina mamangda chathakiba attack singda UKNA gi kedar Tamil Inter amadi lal loop asigi center PRO Sakha hau anibu hatkibagi thodok amadi Thapina haukiba chahi khara asida chamjaraba kuki kuntra rom hatkiba adugi laman khumbani haina cherol aduna phongdorakli cherol asina makata na hai Thapi amasung UKNA gi PRO hatlaba matung hingna phaki adubu mahak sibagi charakti pikide madugi mahuta Thapi kuki gi CSO singi makhuta sinaki masigi mathakta Thapina UKNA na mahaki mathakta thamlakiba athingba sing thugaiduna UKNA gi kedar amadi kuki micham singda tawroidaba thabak kaya sing adu chathaduna laki aduga Thapina UKNA gi kadar singna harassment tawbata natana Kuki community da charang naba thokanduna lakli maram asina UKNA na Thapi bu sibagi charak pigiba warep asi lawrakibani haina cherol asina makhata na Kuki da warning tawkibani
Maka tarakpada Churachandpur Kangpokpi amasung Moreda Maitei Khunda Handanaba National Commission for Scheduled Tribe da Kahurna Taksinkhre Churachandpur Kangpokpi amasung Tenopal District ki Moreda Maitei Singna Khundaba Yahandanaba Kuki Organization for Human Rights Trust Kahurna ngasi National Commission for Scheduled Tribe NCST gi Chairman da aiba chirol ama thaduna taksinkhre Kahurgi Chairman S Benjamin Metona Kuyek piduna thadok bachol asina hai Benjamin Meto kumja lisingani taramapal gi Lok Sabha Mikhalda Outer Manipur Parliamentary Constituency da BJP gi mirep oina Mikhal thenakibani Benjamin Matena Kuyek piduna National Commission for Scheduled Tribe ki Chairman da thakiba chirol aduda Manipur gi chingi district singmaru oina Churachandpur Kangpokpi amasung More asi tribal miyam gi lam oiribani adubu non tribal oiriba maitei singna hariba mafam singda ain kaina changsilaktuna khunda leita selakli asi khudakta yahanbidanaba thabak lokhotpiu hairi chirol asina makhata na hai Indian Constitution da tribal gi lamda atopa sing changba amadi lam khopsilakpa da athingba piduna scheduled tribe singi socio cultural identity customary rights amadi economic security bu preserve tawribani Manipur asi manga suba schedule gi manungda chandragasu mafam asigi oiba tonganba ek amadi law leijaba mafamni Manipur Land and Revenue and Land Reform Act 1950 gi section 129 gi matung ina tribal amana non tribal amada lam transfer tawba yade tawge harabadi hana deputy commissioner degi ayaba logodabani adubu lam adu transfer tawba aduna tribal singda sokadaba oirabadi deputy commissioner na permission pinade provision asigi matung ina akhanaba permission ama yaudrabadi tribal gi lamda tribal natana haibadi scheduled tribe nataba maitei singna laibada athingba piri masigi matakta Manipur Legislative Assembly Hill Area Committee Order 1963 gi makada Hill Area Committee lingduna tribal singi oiba tokhaiba administrative procedure ama lejaribani Manipur asi manga suba schedule da chandrabasu constitution gi article 93 ta scheduled tribe gi akhanaba protection piba wafam pali Chirosina makha taradun hai Churachandpur amsung masida dihai oiriba mafamsing Manipur gi maitei singna aranba mong kayada khut thingjilagli makoina masagi ming nataba atopa sing ming sizinaduna lamsing asi encroach toragli amaromda Kangpokpi district ki oinasu non tribal miyoi singna namna khunda silagli Moreda su maitei amasung non tribal illegal singna khunda silaktuna tribal singi demography da chauna akaiba pirakli haina su chiro duna chauthokna pali mathaki wafam sing asibu lemna lobirabadi luna lobirabadi commission gi maikei constitution gi article 338A gi makhada scheduled tribe singbu ningthina ngakpi senbina ba thabak lokhotpaga loinana tribal lenda non tribal oiba maitei singna khunda silakliba asi khudakta thingbina ba thabak paikhat piu hainasu National Commission for Scheduled Tribe ki chairman gi pongning singsilli makatarakpada Myanmar refugee lising taruki mathakta biometric details sing lokre Myanmar da military coup matung state asida lanjen nakiba Myanmar refugee lising taret romgi manungda lising taruk romdi biometric details sing lokre adum oinamak lanjen narakiba lising manga romdi makoi gi maramdamda halankiba leire haina pawgi source singna phongdokli paw sigi makha tarpo oina ing lising ani kunmathoi gi February thada Myanmar da military ku chathakrabo matung state asida Myanmar refugee lising taret ki mathakta lanjen narakibani adubu ayamba refugee sing asi Kamjong district ki Kasom Khulen subdivision ge manung chanba Kangum Chankalok Huimin Thana Phaiko Pelo Zero Punranram Makan ke Asang Khulen Wangli Kenching amadi Namli yauna manung hanjinba border khul kaya da changsaphom loduna lerakibani refugee sing asi India government ki meeting makhada Manipur sarkar gi maikaidagi tongan ba temporary camp sing chaduna thamlakibani Manipur da lanjin larkiba miyoi lising taret rom adugi manungda refugee lising taruk rom di makoi gi biometric details sing loba loire adubu biometric details sing loriba asida angang amusung sahi manga gi makhada leiba sing di yahondre Myanmar da military ku chathakiba thodok aduga ikan kanadana pro democracy forcing amadi military junta gi matakta yamna hakanna hana sunabagi thodok sing chatharakiba adu hojikti hanaga yengnarubada phibam yamna phagale maram asina
Myanmar Lanjinarakiba refugee lising taret ki manungda lising manga romdi hankre hauzik Kamjong district da refugee lising ani rom tamak leiri hauzik asi lau singuba matam oibana border area singda lanjilaktuna leiriba Refugees sing adu Myanmar da leiriba makoi gi khul sing aduda ayuk nungthil gi matamda chatuna lau singubagi thabak tawi aduga numidangi matamdana Kamjong da leiriba makoi gi relief camp singda halaktuna leiba singna ayamani refugee sing adu ayamana lairaba amasung longmi singni India asilising champan yankhai mathoi refugee convention natraga ising champon humputeret ki protocol na signatory ama oidrabasu humanitarian ground da Myanmar dagi lanjinarak ki refugee sing adu temporary camp hangduna tangjapam piduna lakhibani Kokomi Amuko Amadi Fox Manipur gi apunba mihut kangbu sing asina ngarang Delhi da Ministry of Home Affairs ki makok thongba official singa unaduna wari sanakre sahi ani helaba irang asi losinaba tongan ba hiram chingda coordinating committee on Manipur integrity Kokomi All Manipur United Club Organization Amuko amasung Federation of Civil Society Organization Fox Manipur gi apunba mihut kangbu asina ahanba oina Ministry of Home Affairs ki makok thongba official singa Delhi da unaduna wari sanakibani pung 12 makairom tarakpa matamdagi CSO singi apunba mihut kangbu aduga wari sanaba hauki wari sanaba aduda Kokomi gi maikeidagi loop asigi convener yauna mioi taret amuko gi loop asigi advisor yauna mioi taret amasung Fox ki president yauna mioi mangana saruk yakibani hairi New Delhi da pangthokiba wari sanakiba aduda thokliba irang asi loisinaba tongan ba wafam sing pukatuna khanakibaga loinana CSO singi maikeidagi National Highway singda ningthina chathok chachin yahanba lomi singna lobukta low suba thabak suba inkhangda khudong thiba thokdanaba ningthina ngak chenba state asigi interest sokpa yaba thabak tokdanaba yauna wafam kaya pukhatki hari adum oinamak hena kopa maroldi hojik phawbagi oina phangba ngamdri Makha tarakpa nungaiba pau amada senior citizen singi akhanaba thorang ngasidagi chatnaragani thagi pension lising ahum chonga oiragani lemna layang lagani bus train lemna tonghallagani Masagi chahi humpu helaba lebak asigi mioi khudingmaki punsi mahing phagat hannabagi pandamda central government na akhanaba thorang khara lauthokre anoba yaipa thorangi scheme sing asi ngasidagi chanaba hauragani senior citizen singna tha khudingi phangwa pension gi chenpam lupa lising ahum chonga da hengar hanbaga loinana ana ayek yaurokpa matamda lemna layeng lagani atungmal amata lawdaba bus amasung train tongalagani ataba mamalda aeroplane tongnabagi khudong chaba chu phangalagani senior citizen singi akhanaba chayolgi committee gathering program sinbaga loinana skill development workshop kaya su pangtholagani masagi chahi humpu helaba mioi singna yum saba matamda lengaki maikeidagi mateng pangbaga loinana senior career plus amadi golden x program na chingba scheme singi makhada Chenthok leiba leihannaba honaragani hairi hanadagi hauna lebak asigi mafam pumnamakta Ayushman Bharat scheme chanaduna sotha hauraba kanglokki mioi singbu lemna layengbagi kudong chaba phanganduna laki senior citizen singi damaktadi lengakna chakhanglaba hospital khudingmakta lupa lakh manga fawbugi changda lemna layengbagi kudong chaba phangali kanagumba sel invest toraga sendoi phangningba leiragasu senior Secure Fund haiba investment plan haudoktuna invest tokiba chenpham adugi chada mangagi manungda chada Nepal gi changda chendoi phangannabagi kudong chabasu pigadori Golden Growth Plan gi makhadadi chahi 10 gi manungda chendoi oina chada 10 gi changda phangalagani senior second fund gi makhada kanagumbana lupa lising yankhai dagi hauna invest toba yai Golden Growth Plan gi makhadana lupa lakh ama natraga masidagi hena invest tognaba kudong chabasu piri Senior Career Plus haiba scheme amagi makhada masagi chahi 35 helaba mioi singi thagi allowance phangangadori Golden S program gi makhadana kanaguma masagi chahi humpu helaba mioi singna masagi yum sabada lengaki maikeidagi mateng panggadori Silver Line haina mingthonba scheme amagi makhadana masagi chahi humbudra helaba mioi singna mafam amadagi atopa mafam amada chathok chachin tawbada lengaki maikeidagi kudong chaba kaya phangangadori masagi chahi humpudagi na humbudra manga phawbagi manungda leiba senior citizen singi chenthok lambi lehanabagi matangda empowerment haina mingthonba akhanaba scheme amasu chanahangadori
Politician sing aikoi masel marakta adumak hunaraga laibana Manipur da thokliba irang asigi warusin purakpa ngamdabani haina mesorna phongdokre Manipur da thokliba irang asigi solution ama puraknabagi mahuta amaga hunaraga laibana irang losinba ngamgadara amaga hunaraga irangi warusin lakadaba oirabadi adumak hunaraga laibiro madu natragana irang asigi warusin laknaba lamda wakhan thadabiyu haina Republican Party of India RPI Athawalegi National Secretary su oiriba party asigi State Committee President Mahesol Thongnawjamna phongdokre Just Mateng Private Limited Sinduna Sathakiba Ahanba State Level Math Competition gi prize yenthokpagi MU gi Arts and Science School da pangthokiba thorom aduda Mahesol Thongnawjamna makhata na phongdokibada Manipur da sahi ani helaklaba irang asigi mi khudingmakta awaba piri asigumba awaba sing asi kohonnaba honabagi mahuta lairiba politician singna makoi masel marakta aduma khunaraga leibana tholiba irang asigi warusin ama purakpa ngamdabani mostly hariba politics tagi thokdok khudingmak tholakpani haiki mahana makata na hai Manipur da thokliba irang asigi warusin su politics na purakadabani mamangda soikiba kaya ngasidigi miyamna wariba asigi yenglaga horakliba mirolna politics da yawsinduna soiramliba pumba semdoknaba honaminasi Manipur da thokliba irang asigi warusin purakpa adu miyamgi apamani masida warusin puraknabagi damakta honaba natana irangi pau tamlure ngangba yaba nganglure haiba yaba hairamle hairaga halaklaga miyamda utchaibagi thabakti tokpiyu haina mahakna makata na phondoki Lanmaitet khunja singgi ayaba yaudana palm tree thaba yaroi Thobal district ki manung channa leiba Lanmaitet khungangi oina mahausa ima ipusing ipa ipusingna ngak senduna leiraklaba Lanmaitet maning singdagi Lanmaitet lokchau haina khangnariba maphamsing asi yauna khul asina koliba maphamsingda kanagumba lanai mioi natraga agency amatana palm tree hariba pambi makhal asi thabada athingba thamle haina nongpok ningthau panthoibi lai thogol lup Lanmaitet ki secretary maibum Deven Singh Kuyek piduna press ta thadokpa chirol na khangalali chirol asina makhata na hai laukiba warep asigi wangmada kanagumba khungang asigi khunja singbu tanaramdana tharamba thoklobadi maduda thorakpa aphaphadagi tekchak pumnamak masa na pujagadabani khungang asigi manung chanba amadi masigi akoibada forest department ga khusamnatuna matamgi uwa kaya thajinduna environment kanbada khunja singna mateng pangduna lakli makhata nasu adumak forest department ta corporation piduna umang wamang yokhatpa amadi environment kanbada khungang asigi miyamna mateng pangani haina phongdoragli chirol asina aroibada hai kanagumba investment ta akaiba thorakadaba environment ta akaiba thorakadaba thabak amata tawbigano haina mari leinaba pumnamakta khungang asigi miyamna appeal toragli Communal forcing chagotuna buffer zone haina thamlibasi unconstitutional line ni haina bimolna phongdokre Lok Sabha ki MP Akoijum Bimolna Kuki Singna Namna Tariba District ama oiriba Churachandpur ga lonaba Bisnupur District ki Maitai Singna Tariba border area ama oiriba Phagakjau Ikhaida changnaba honabada security na athingma pikiba thong adubu yamna kanna condemn tawkhre MP asigi maikeidagi phongdokibada communal forcing bu chawgatuna buffer zone haina state asida imaginary amadi unconstitutional line haina khaidokduna thamli haina yamna kanna yaningdaba phongdokli Congress ki MP asina news agency amada phongdokibada Churachandpur district lonariba Phagakjau Ikhai asi mahaki Inner Manipur Parliamentary Constituency gi manung chanliba maphamni mahak masamak Lok Sabha gi member amani adubu mahaki constituency ama oiriba Phagakjau Ikhai makha lekai kaithelda chatnaba honabada athingba pirakiba mapham asi hauzik su Indian Army yauna yamlaba security na ngak seliba maphamni mahakna mafam matuda changnaba honabada security na athingba piramlabasu mahaki mamangmaktada mafam maduda lamdam adugi community ama oiriba maitai pangal singbudi changmada athingba amata pikhide state asida imaginary line amasung unconstitutional line ama oina communal force singna chawgatuna buffer zone haina thamliba asibusu yamna kanna yaningdaba phongdokhi makatarakpa aroiba pawda Govindaji Temple Complex manungda ifut phagolakle Palace compound da leiba Govindaji Temple manungda anirak suba oina ifut phagolakpadagi ira thongni pangthokre Ishorgi mafam laisangna chingbasingda chawkhat thoranggi damakta semgat sagatpalda historical routine background na chingba thigatuna chathabiyu asigumba ifut phagolakpa asi lebaki oina afaba oigande haina Govindaji Temple Board ki Pandit Loisangi Pandit Ngariyangbam
खोमबना फोंदोखरे ngarang temple manungda ifut phagolakpa aduga mari lainana laison tinson gi thorom pangthoklaba matung pangmisinga unabada pandit khombana hai Govindaji temple gi singkhai thangba maikeida ifut phagolakpa asi handaki asiga tharaga anirak subani mamangda Krishna janma numita phagolakpa laikre handaki asina Kang hauwa numita tha asigi kuntareta phagolakbani mamangai dagi hauna Kangla amadi Govindaji temple da ifut phagolakpa asi lebaki oina afaba oigande mamangda phagolakiba adudadi sanagi tengona kuptuna laison tinson pangthokpada khara makhaidi phaki haina asumna phongdokhi